morning mga punsida kasi yung tarap luxury ay ngasaydagi tawag may am tawuri ko ado ay limit 3-4 days ay vlog so ay kan tawdre ay namudre ko kayo nung ay sangdaba habidi kabazu hospitalize to lay ko aduna ay kaya kan tawdre hatare sangdre vlog nambay timing ju phangdre aduna ꯑꯩꯁꯨ ꯅꯝꯕꯗꯣ ꯐꯔꯛ ꯇꯥ ꯂꯩꯔꯦꯕꯀꯣ ꯑꯥꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯥꯛ ꯀꯩꯀꯩ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯃꯌꯥꯝ ꯇꯧꯕꯗꯨꯅ ꯁꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯅꯝꯕꯩ ꯇꯥꯏꯃꯤꯡ ꯐꯪꯈꯤꯗ꯭ꯔꯕꯅꯤꯅ ꯊꯥꯒꯠꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯅꯝꯖꯔꯛꯑꯦ ꯉꯁꯤ ꯑꯃꯨꯛ ꯍꯧꯖꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯅꯤ ꯈꯔ ꯃꯇꯦꯛ ꯁꯨꯝ ꯊꯥꯒꯠꯂꯛꯄ ꯑꯗꯣ ay ngasi jong chatuneba akoba ngasi dialysis tawbagi ngasi tai aduna ako chichi wa sida moi kano kaman da moi cha ko bagi cha ke kan taw na bagi sida kan taw ri ba ko na yeng na ay ada thin ba ko bagi muk taw dune to si yong cha khet ni sina singju sudura ꯁꯤꯡꯖꯨꯒꯤ ꯑꯃ ꯂꯩ ꯁꯣꯝꯗ ꯉꯁꯤ ꯍꯤꯟꯖꯥꯡ ꯊꯣꯡꯈ꯭ꯔꯦꯕ ꯈꯔ ꯀꯨꯞ ꯁꯣꯏꯕꯤꯌꯨꯗꯅ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏ ꯆꯦ ꯑꯁꯤ ꯁꯦꯝꯃꯤꯁꯦ ꯑꯥꯗ ꯑꯩ ꯍꯣꯔꯦꯟ ꯆꯠꯈꯤꯕꯗ ꯄꯨꯅꯕꯅꯦꯕ ꯍꯣꯔꯦꯟꯗꯤ ꯗꯥꯏꯂꯥꯏꯁꯤꯁꯁꯨ ꯇꯧꯅꯦꯅ ꯍꯥꯏꯕꯅꯤꯅ ꯈꯣꯏꯕꯥꯗꯤ ꯆꯥꯛ ꯆꯥꯔꯝꯃꯅꯤꯅ ꯑꯗ ꯁꯤꯗ ꯑꯩꯈꯣꯏ ꯆꯥꯎꯍꯩꯅ ꯑꯣꯠꯁꯨ ꯄꯣꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯀꯩꯅꯣ ꯇꯧꯅꯕ ꯃꯥ ꯂꯣꯏꯔꯀꯥꯟꯗ ꯆꯥꯅꯕ ꯀꯩ ꯌꯦꯟꯖꯥꯡꯅꯦꯕ ꯁꯤꯁꯦ ꯁꯤꯜꯂꯦꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯗꯤ ꯎꯕ ꯐꯪꯉꯔꯣꯏ ꯑꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯕ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗꯒꯤ ꯆꯥꯛ ꯀꯩꯀꯩ ꯊꯤꯟꯕ ꯈꯣꯠꯄ ꯇꯧꯕꯤꯕꯅꯤꯗ ꯀꯩꯅꯣ ꯕꯣꯗꯨꯕ ꯃꯥꯏꯔꯣꯡꯕꯤ ꯃꯥꯏꯔꯣꯡꯕꯤ ꯇꯣꯏꯂꯦꯠ ꯑꯩꯈꯣꯏꯗ ꯄꯥꯜꯂꯤꯅꯤ ꯑꯗ ꯑꯩꯁꯨ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯟꯈꯤꯒꯦ ꯑꯩꯁꯨ ꯏꯔꯨꯖꯕꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯟꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯅꯕ ꯀꯣ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯈꯤꯒꯦ ꯑꯗꯨꯅ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯅ ꯆꯥꯈꯤꯒꯦ ꯌꯦꯟꯖꯥꯡꯕꯨꯗꯤ ꯀꯩꯅꯣꯅꯦꯕ ꯉꯥ ꯑꯌꯥꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟ ꯀꯩꯀꯩ ꯊꯣꯡꯉꯒ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯁꯤꯃ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯝꯇ ꯌꯦꯡꯉꯤ ꯍꯥꯎꯗꯤ ꯃꯥꯜꯂꯤ ꯃꯁꯛꯁꯤ yongchak singju yang yenge lettuce nih kok ada deh
ꯑꯗꯨ ꯊꯝꯃꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯕꯥꯏ ꯆꯥꯛꯅꯦ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯏꯁꯦ ꯑꯗꯨꯅ ꯑꯝꯇ ꯆꯥꯏꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯈꯨꯠ ꯑꯝꯇ ꯍꯥꯝꯃꯨꯒꯦ ꯇꯨ ꯃꯈꯝ ꯆꯦꯠ ꯅꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯈꯨꯗꯤꯡ ꯆꯥꯃꯤꯟꯅꯕꯅꯦꯕ ꯌꯣꯡꯆꯥꯛ ꯑꯃꯅꯤ ꯈꯤꯇꯪ ꯂꯦꯝꯃꯦ ꯑꯗꯨꯅ ꯀꯩꯅꯣꯒꯨꯝꯕ ꯇꯧꯒꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯑꯗ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯉꯥꯏ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯅ ꯑꯝꯇ ꯆꯧꯁꯤ ꯑꯗꯨꯅ ꯑꯩꯗꯤ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ ꯑꯩꯈꯣꯏ ꯆꯥꯆꯥ ꯈꯛꯇꯪ ꯌꯥꯎꯕ ꯉꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯝꯇ ꯆꯧꯈꯤꯒꯦ ꯑꯥ ꯌꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯕꯀꯣ ꯀꯩꯅꯣꯗ ꯆꯞ ꯆꯥꯕꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯀꯩ ꯅꯝꯕꯗꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁꯇꯣ ꯑꯗꯨꯁꯨ ꯀꯨꯏꯌꯦꯕ ꯑꯗꯨꯝ ꯇꯧꯋꯤꯗꯣ ꯉꯁꯤꯗꯤ ꯅꯍꯥꯟꯒꯤꯗꯨꯅ ꯑꯃꯨꯛ ꯑꯗꯨꯒ ꯅꯍꯥꯟꯒꯤꯗꯨꯅ ꯈꯔ ꯀꯩꯅꯣ ꯇꯧꯋꯤ ꯈꯤꯇꯪ ꯊꯨꯏꯌꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯈꯤꯇꯪ ꯀꯨꯏꯅ ꯈꯤꯇꯪ ꯆꯪꯉꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯒꯦ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯣ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯁꯦ ꯂꯨꯄꯥ 1,100-1,200ꯃꯨꯛꯇꯤ ꯇꯤꯡꯉꯦꯕꯀꯣ ꯖꯦꯅꯤꯝꯁꯇ ꯇꯧꯕꯗ ꯑꯗꯣ ꯍꯛꯁꯦꯜꯒꯤ ꯀꯥꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ खा फ्री दी ओरे तंग साफारे अदुना हलारे हयेंग अयु ngata halakune hay ayu ngasi amuk ayu hagatune ba aduna dress amta change am tawige ana keminar soren ayo kandoi lore to lo sanba ado kei pudu no damta ay hangi ge puche chi da kei pudu no kudai mabai kudai ha mabai kudai hapo kobo selere to khamale tramina kobo to man mo nan ana ajo hayang khawan na dum halak to neba tantan na hayang dum thabo lei nahan gi kano chok bu to adugi hayang tai ba duna chako bai tai duna chemga kudai ga halak to ne aduga moina hayang noi hayang chak thilu ko ayuki au ana aiju loramina chaugi lorabo sina sina loraba ba sile to pula ba aduga hapo hanne lumme hamne koma asidi asi sunabra sije asi susuna aduna amta saugi ge ayo kanda haira yo tanga i bo kaije asi akobagi isingju lumbiri ba aduna khangde patient je siti saturday ru oibuna yak lak to mande khangde dubu tamba ngamde khoigi thok siti aije asi duty ne ba nai ta ne ba dai mo ba ta ne duna sakuri horen abu hoidagi thilla ane na hai sakto aduna ai yimdagi chak ke namdi namaktre sidi siteju thongaroi ana horen alega yeminars hayeng buklei dune hayeng ai khangan nadi hande hanane ꯀꯩꯅꯣꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯅ ꯑꯃꯨꯛ ꯈꯨꯠꯆꯤ ꯍꯣꯏꯅ ꯈꯣꯏꯕꯥꯒꯤ ꯆꯥꯛꯇꯣ ꯑꯗꯨ ꯑꯃꯨꯛ ꯊꯤꯟꯕꯤꯗꯨꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯆꯠꯇꯨꯕ ꯅꯍꯥꯟꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯑꯗꯣ ꯉꯁꯤ ꯄꯦꯁꯦꯟꯁꯨ ꯌꯥꯝ ꯂꯥꯛꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕꯀꯣ ꯃꯌꯥꯝ ꯍꯛꯁꯦꯜꯒꯤ ꯀꯥꯔꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯥꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯅꯤꯡꯕ ꯄꯥꯏꯗꯤ ꯄꯥꯏꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯂꯩꯇꯥꯗꯤ ꯑꯀꯨꯞꯄ ꯃꯔꯣꯟꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯩꯀꯩ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯦꯜꯞ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯖꯔꯣꯃꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯅ ꯂꯩꯁꯦ ꯑꯦꯛꯁ-ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯅꯦꯕ ꯖꯦꯅꯤꯝꯁꯀꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯂꯥꯛꯄꯤꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯦꯜꯞ ꯑꯗꯨꯝ ꯇꯧꯖꯒꯦ ꯖꯦꯅꯤꯝꯁꯇ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒꯗꯤ ꯑꯗꯨꯅ ꯁꯤꯈꯛꯇꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯁꯦ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯄ ꯃꯌꯥꯝ ꯍꯥꯞꯈꯤꯕꯅꯦꯕ ꯅꯍꯥꯟꯋꯥꯏꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯅ ꯁꯤꯅꯦ ꯑꯩꯅ ꯁꯤꯌꯔ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯆꯥꯛꯁꯨ ꯂꯣꯏ ꯆꯥꯕ ꯂꯣꯏ ꯂꯣꯏꯔꯦ ꯗꯥꯏꯃꯣꯁꯨ ꯄꯣꯊꯥꯈ꯭ꯔꯦꯕꯀꯣ
ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ. ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯨ. ꯃꯌꯥꯝ 1K ꯕꯨꯗꯤ ꯌꯧꯗꯔꯦ. ꯑꯗꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛꯇ. ꯑꯗꯣ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ. ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ, ꯕꯥꯏ ꯕꯥꯏ.